Social media ki update post khara mayamda pathoksari ahanbada Robin Mangang khwairakpamna asumna phongtorakli Sapern Maina area da Kuki Minai huranba singna National Highway 2 maktada thong ama bom na thugaiduna Imphalga phaunahandriba si maitai khaki chanaba natte lambi sida porakliba si Naga Nan Manipuri Pangal Nepali atai pomna makini masida atopa community singna tumina laisilagadi na khoisu kukibu na khoina support tawre hairi tabagi maram laibra haina phongtorakli Robin gi makha tarakpo oina asumna phongtorakli mi nabu pharoige hairadi fau haiba sukya yaroi masidi thamoi gi wani eti na kuki ga manaraga kaphalakpa mali haiba maitaidu munna yengu ngarang sekmai gi nongmagi oiba akanba lanfam duda numidang hol tawraga ngasi fauba kapnarakpada kuki gi maruna panbadagi soklaba unit 45 ki thamaiban gi fighting commander inaw ibobi hojik sekmai CHC da treatment piri ngai hak saunaba chainaba loina taunai adubu hekta bada khangba wadi hainagumsi yam pende. Next update ta Imphal East ki manung chana leiba waithok saijin haina khangnaba khul asida ngasigi nonglei nuksitna yum kaya amang ata thohankhre laikai asigi kunja amana asumna phongdorakli yang ge lairembi haiba koi sangle lam sida koi saraga leijabane koi laise koi paigara mafam ka koi kana thinari koi lai leiramdre lai kana mangena kana thinari. Next update ta Mizoram da akanba len na maram oiduna yum samri gi yankhai hena akai atoi nangkhre hairi. Next update ta Korongan kumana asumna phongdorakli lambi semba loiraga thong thugainaba tawrakpa amadi mai thadanaba tawra ise icham chamba plan nate. Next update ta Lisipriya kanguzamna asumna phongdorakli handakilan asigi haurakpham wari yamna sangi Birenga ibobiga khaktana taisinaba yaroi makhoi anina afaba thabak kaya tawrami amadi asoibasu yauramgani haujikti iraibak izati kannaba punna lepinanaba matam oire central government nasu maitai gidamak sauna thamoi sengna lepiba ama mathoktai amadi state forces singdasu hena afaba khulai amadi power pfam thoi tangai fadna central force singna khut thaba yanaba su lokthokpiu masina thuna santi hanjilakani haina phongdorakli. Next update ta Manipur Today hariba page asina asumna phongdorakli pukhau dolai thavi dam mathakta Kuki singna thauthi oigadra chingnaba khara haitharakli haire department gi mioi sing test tawnaba changsinkhre. Next update ta Myanmar da bomb thadarakpada Kuki macha ama Sire